Ningon singi kwai digi nungai ba numit ningon chakauba ningon chakauba ne lakpa numit sida kwai digi nungai ba pausel ni ningon singi mapau ni ningon singi thajaba du ni ningon sing na pamjaba du ni ningon sing dabuk tamjaba kudol ni ningon chakauba gi kudol ni Sunita Skyline picture na puthokpa sahi sida lemjningai wer mana kaya na leitieng laba Sunita Kumjali sangani kunga manga da fangthok kiba Manipur pumbagi oiba film gi athoi hen tanabada best actress loinana North East ki oina pangthok kiba Prek Sene Award ki best actress amadi North East Film Festival ki best actress amadi State Film Award ki best actress thangna na best actress marirak phanglaba Sunita nangi chinglo nung shiva lakanung dela cheri ahindung thil agnida lakli ba October ki tangkol himdoi ningon chakobo numit sigi kaubiraga no nung thil gi pung taru numidang gi pung nipal pung ani sigi manung da apam ba khanbiro pung ani sigi manung thamoina pama thamoina koida ba apam ma khalaga yengbiu Sunita mafam Mayang Infant Higher Secondary School gi awang da leba yamna ningthi jana leiteng laba khuman multipurpose hall gi pak chawna ningthi jarba stage makta da kap ka dori ba ut ka dori ba yengan ge dori film ni Sunita Sunita yengan ba ge da makta ticket thafam mafam sing songtham pukai Mayang Infant Kaithe Ravi Bookstore Sangmaijin Khuman Dukan Yangbi Leirak Ravi Dukan Ani Longbi Mayang Infant Sankar Hotel Khwai Leirak Bros Bookstore Wangoi Kaithe Ranjana Enterprises Samuro Mayai Leikai Apoy Coffee Corner Uchiwa Kawiraganu Kumsi sahigi ningon chako bagi amna nungai raba nabida sida ekoi puna mag amuktang puna mi eng taminasi Sunita